ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯕꯤꯅꯥꯅ ꯏꯆꯟꯕꯨ ꯃꯈꯨꯠꯃꯛꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯉꯝꯕꯅ ꯏꯆꯟꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯁꯤꯕ ꯌꯥꯅꯕ ꯕꯤꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯌꯥꯒ ꯔꯦꯁꯃꯤꯒꯅ ꯃꯃꯥꯒ ꯍꯥꯟꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯝꯕꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯕꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯅꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯀꯞꯁꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯌꯥꯝ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯆꯟ ꯏꯃꯨꯡꯗ ꯉꯝꯕꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯞꯁꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯆꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒꯁꯨ ꯃꯇꯧ ꯃꯥꯟꯅ ꯀꯞꯁꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯗꯤ ꯏꯆꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯔꯥꯀꯦꯁꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯏꯆꯟꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯕꯗꯨ ꯔꯥꯀꯦꯁꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯀꯦꯁꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯅꯣ? ꯏꯆꯟꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯤꯕꯁꯤꯕꯨ, ꯑꯗꯨꯒ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯅ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯥꯀꯦꯁꯀꯤ ꯋꯥꯈꯟꯗ ꯄꯥꯈꯠꯄ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯀꯦꯁꯁꯨ ꯏꯆꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯗ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯞꯇꯨꯅ ꯔꯥꯀꯦꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯔꯥꯀꯦꯁꯁꯨ ꯆꯤꯡꯅꯃꯟꯈꯤꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕꯤ ꯏꯆꯟꯗꯤ ꯂꯩꯃꯥꯏꯗ ꯏꯈꯦꯡꯂꯛꯇ ꯍꯤꯞꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯀꯦꯁꯇꯤ ꯏꯆꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯏꯆꯟꯕꯨ ꯀꯧꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯈꯤ꯫ "ꯏꯆꯟ, ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ? ꯏꯆꯟ, ꯅꯪ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ" ꯍꯥꯏꯗꯨꯅ ꯔꯥꯀꯦꯁꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯔꯥꯀꯦꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯃꯊꯃꯣꯏꯗ ꯅꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯔꯥꯀꯦꯁ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯤꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯟ, ꯀꯅꯥꯅ ꯍꯥꯠꯄꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯔꯥꯀꯦꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯔꯥꯀꯦꯁꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ, "ꯉꯥꯏꯈꯣ, ꯏꯆꯟ, ꯀꯅꯥꯅ ꯍꯥꯠꯄꯅꯣ?" ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯕꯤꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥ ꯔꯥꯀꯦꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯃꯤꯠ ꯑꯗꯨ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯉꯝꯕꯅ ꯍꯥꯠꯄꯅꯤ ꯈꯨꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯀꯦꯁ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯔꯥꯀꯦꯁꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯤꯗꯨꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯁꯤ, ꯅꯪ ꯅꯇꯣꯝꯗꯗꯤ ꯇꯧꯔꯨꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯀꯦꯁꯇꯤ ꯃꯊꯃꯣꯏ ꯆꯥꯛꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯏꯆꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯆꯨꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯄꯣꯂꯣꯏꯐꯝ ꯃꯐꯝ ꯑꯗꯣꯝꯗ ꯍꯨꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯆꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯆꯨꯕ ꯌꯥꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯍꯤꯛꯅ ꯀꯞꯍꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯆꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯄꯣꯂꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯅ ꯃꯪꯊꯣꯡ ꯊꯤꯡꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯠꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯊꯣꯡ ꯊꯤꯡꯕꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯜ ꯑꯗꯨ ꯁꯣꯟꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯜ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯜ ꯑꯗꯨ ꯁꯦꯔꯥꯟꯅꯕ ꯋꯥꯍꯩ ꯑꯃꯗ ꯂꯥꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯪꯊꯣꯡ ꯑꯗꯨ ꯊꯋꯥꯏ ꯑꯃꯅ ꯊꯤꯡꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯗꯤ ꯉꯝꯕꯅ ꯏꯆꯟꯕꯨ ꯊꯥꯡꯅ ꯊꯤꯟꯕꯗꯨ ꯅꯪꯁꯨ ꯎꯍꯧꯕꯒꯨꯝ ꯇꯧꯏ ꯍꯥꯏꯅꯩ꯫ ꯃꯁꯤ ꯑꯆꯨꯝꯕꯔꯥ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯅ, "ꯌꯥꯔꯦ ꯇꯣꯛꯑꯣ, ꯍꯧꯈ꯭ꯔꯒꯗꯤ ꯍꯧꯈ꯭ꯔꯦ,
Hꯧjikti isa anisiga akoi punna nungaina leiresi hairami. Wafam aduda Manglem khon khara kalap tawduna asumna hairaki. Nungaiba karamba nungaiba no nangna pamlibasi. Isan ibanigi isani. Ibanigi isa aduna akoibu thadokduna sakhraga aina nungaidurisi karino hangami. Maduda binana amu karino nangna hairibadu ibanigi isa resmi amadi riya leirisidi nang wakhan pikthagano hairami. Manglemna amu o maduna takpadi matam pumbada nangna nangi nasani khalibasidi resmi ga riya ga tara mani ai khangi aigi sanupi isanbu nangna nongmata nuksiba mitne yengbikidi nangi nasani sidasu nangna aphattaba insanduna aigi sanupi isanbu nakhoina tathi tawai kya ama tawbikibani madu punamak aisu loina ui tawbadabu isani hinglingai matamdadi aigi mit ani asi tangduna leiki hujikte isa aduna akoibu thadokduna sakhraba kansida aigi mit ani asi pangthorakli phare aina tawjaruba aranba thabaksing aduna hujikti aigi mit mai panghanbiri nakhoisu landaba oiragadi yum masida lengdana leiba ngamboy aidi sana isagi irana si yajare maduna ai isagi mathau mangamnik thijana pangthokpiramaga aidi yum masi thadokduna sakragani hairami mapuroibagi wafam aduda binadi kya thoksaramdi manglembusu yum adu thadokduna satkhrabasu yai khalami asumna matam khura leiraba matung Rakesh na ngambabu koiti thiduna ngambagi leifam Rakesh na chapsana khangami ngambadi khulladu thadokduna arapa mafam amada lotuna leirami matam aduda Rakesh na ngambabu phuduna isanbu hatkibagi laman khumnabu honarami tanja aduda ngambana Rakesh da sumna hairami ngaiko nang naibu thawai logi khallibadu onare isanbu ina hatpanati magi apoktabi mama binana isanbu makhutmakna aigi mangda thangna thinduna hatpani aduga aingonde isanbu hatpagi badanam pibani hairami adubu phana ngambana Rakesh da wafam sing adu haijarabasu Rakesh na thajaba kawaleramde maduda ngambabu yam tamthina phudarami adubu kona thangdadi Rakesh na ngambada sumna hairami nangi na thawai masa ase kanba pamlabadi nang asengba hai kari marumgi binana ichanbu halibani aduga nangna matau karamna numit aduda yum adudagi chenkibano hairaki maduda ngambana amu aidi numit adu ichamchamna isangi mapat tinarubagi makhogi yumda sanglubani adubu mi phattabi bina hairibi nupi asina isanbu engonda lupa lakh manga da leiro hairaki matam aduda aidi madu ngamoi nakhoina isanbu yonbagi mahut aiga luhongthokpiyo hairami wafam aduda yanaraktabadagi isanbu mana thangna aigi imangmaktada thinduna hatkibani masida aigi iran karisu leiti nang aigi thawai sidadi kanbiyo hairaki matam aduda Rakeshu ngambagi wafam adu thajarami aduga ngambada sumna hairami phare nang nara leiti hairabanina hojik nang aiga pulap chalasi aduga lekai gi miyoida nang na engonda hojik tamliba wafam singa sigumna makhoida su hayu isan binana hatpani haibasi nang madu ngamgadra hangami maduda ngambada moga sumna khumaki aina wafam adu hojik lekai gi miyamda hairabasu makhoina thajagadaba leiti maduda nang noina lekai gi miyoy singda hayu matam amada achum maran yanarakpa matamda ai nangi namangda thoraktuna asengbado haigi hairaki wafam adu Rakeshu yaduna ngambada phare nang matam aduda engondagi lotki hek khallabadi nang na thwai mangani hairamduna mafam adudagi satki Rakesh na mafam adudagi hek satkibaga ngambad noglaki aduga sumna hairami bina nang tana engonda aran masiba yabra aina sunangi afattaba pumba miyamda tamduna khangangani haiduna ngambad noktuna lehokki asomda sum Manglem magi masanupi isangi swaraj sonba hek loibaga magi pochai yomsanduna yum madubu thadokduna satkinaba tawrami tanja aduda bina thoraktuna magi nupa Manglem da sumna hairami nangna ngasi thangtoiba khongthang adu amuk khana thangjelakpa matamdadi aina nangbu kanano hangakani matam aduda nang aibu waroganu hairami Manglem sumagi nupigi wafam aduda sumna hairaki aina yum asida chaningba matamda chatpa halakningba matamda halakpada aigi apambani maduda nangna aibu thingbagi natik nati ai chale tawbadabu yum asida aina thadokduna sakhraba matung yum asida kanagumba amadi lakadore nakoi seksalu wafam asi hairamduna Manglem chatki asumna Manglemna hek chatkraba matung ngak leiraga isanna hana leiramba ka adugi thong adu masa matomda hangtok hangjin sanabagi makholama binana tarami matam aduda binasu kina mafam adomda sangduna yengam adu bisangi kagi thong adudi makhoina hana londuna thamkiba so adu adumak londuna leiram matam aduda binasu pungak ngakchaki karino yum masida nahankai amuk tawdriba mataw ama tawriba sibo isa ani dusu hojukpo yumda halaktri haiduna
ꯕꯤꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯏꯆꯟꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯔꯛꯄꯒꯤ ꯃꯈꯣꯟꯗ ꯀꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯕꯤꯅꯥꯗꯤ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯨꯝꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯦꯁꯃꯤꯅ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯗꯤ ꯃꯆꯥꯒꯤ ꯃꯈꯨꯠꯅ ꯂꯥꯝꯃꯛꯄꯗꯨꯗ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯑꯗꯨꯒ ꯔꯦꯁꯃꯤꯗ ꯕꯤꯅꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯇꯥꯔꯦ꯫ ꯅꯄꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯦꯁꯃꯤꯒ ꯔꯤꯌꯥꯒꯅ ꯃꯃꯥꯗ "ꯏꯃꯥ, ꯕꯕꯥꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ?" ꯍꯪꯉꯛꯈꯤ꯫ ꯕꯤꯅꯥꯅ ꯑꯃꯨꯛ, "ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯈꯪꯉꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯄꯥꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯃꯥꯅ ꯉꯁꯤꯗꯤ ꯊꯦꯡꯅꯩ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯅꯪꯒꯤꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯀꯤ ꯍꯥꯏꯔꯣ? ꯕꯕꯥꯅ ꯅꯪ ꯀꯤꯅꯕ ꯖꯥꯖꯥꯠ ꯍꯥꯏꯖꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯔꯤꯕ? ꯀꯤꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯅꯈꯣꯏꯒꯤ ꯃꯥꯃꯗꯣ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩ ꯀꯧꯒꯦ, ꯑꯗꯨꯒ ꯏꯆꯦ ꯅꯨꯄꯥ ꯏꯆꯥ ꯑꯅꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ" ꯍꯥꯏꯗꯨꯅ ꯕꯤꯅꯥꯅ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥ ꯌꯥꯏꯃ ꯍꯥꯏꯗꯅ ꯅꯤꯁꯥ ꯆꯥꯕ ꯒꯨꯟꯗꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯪꯂꯦꯝꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯕꯝ ꯀꯥꯏꯅ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝ ꯉꯝꯕꯕꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯎ ꯌꯥꯟꯕꯒꯤ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯉꯝꯕꯕꯨ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯉꯝꯕ ꯇꯝꯅ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯝꯕꯅ ꯃꯪꯂꯦꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯥ ꯃꯪꯂꯦꯝ, ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨ, ꯅꯅꯥꯎ ꯇꯥ ꯃꯪꯂꯦꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯇꯥ ꯃꯪꯂꯦꯝ, ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯏꯇꯩꯃ ꯕꯤꯅꯥꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯏꯆꯟꯕꯨ ꯏꯇꯩꯃ ꯕꯤꯅꯥꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 5ꯗ ꯌꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯏꯆꯟꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯏꯆꯟꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯈꯟꯗꯦ꯫ ꯏꯆꯟꯕꯨ ꯍꯥꯠꯂꯤꯕꯗꯤ ꯏꯇꯩꯃ ꯕꯤꯅꯥꯅꯅꯤ꯫ ꯇꯥ ꯃꯪꯂꯦꯝ, ꯅꯅꯥꯎ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯨꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯂꯥꯏꯅꯁꯨ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏ꯫ ꯅꯁꯥ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤ ꯃꯍꯩ ꯑꯗꯨꯅ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯎꯠ ꯑꯣꯟꯕ ꯇꯥꯔꯦ꯫ ꯆꯠꯈ꯭ꯔꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯂꯦꯝꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯆꯥꯅꯨꯄꯤ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜꯗ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯗꯨꯅ "ꯕꯕꯥ, ꯃꯥꯕꯨ ꯍꯥꯠꯂꯣ, ꯕꯕꯥ ꯃꯥꯕꯨ ꯍꯥꯠꯂꯣ ꯍꯥꯠꯂꯣ" ꯍꯥꯏꯗꯨꯅ ꯆꯤꯔꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯪꯂꯦꯝ ꯃꯁꯥꯗ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯉꯝꯕꯒꯤ ꯂꯋꯥꯏꯗ ꯌꯥꯟꯊꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯉꯝꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯊꯋꯥꯏ ꯂꯥꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯪꯂꯦꯝꯁꯨ ꯀꯌꯥ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯉꯝꯕꯕꯨ ꯁꯤꯡꯖꯪꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯂꯦꯝꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯝꯃꯨꯁꯤꯔꯥ? ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯑꯁꯤ ꯐꯪꯍꯜꯂꯁꯤꯔꯥ? ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯦ" ꯈꯟꯗꯨꯅ ꯃꯪꯂꯦꯝꯁꯨ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯒꯤꯗꯃꯛꯇ ꯌꯨꯝꯗ ꯍꯟꯅꯕ ꯊꯧꯔꯥꯡ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯕꯤꯅꯥ ꯃꯆꯥ ꯑꯅꯤꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯄꯥꯅꯨꯄꯥꯗꯨꯒ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯟꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫